Manipur da Chatnariba inner line permit system ILPS ki cut off base year asi lising ama chamapal humpuma thoi Chatnaba Yaroi lising ama chamapal yangkhai ma thoi OIGADABANI Manipur da National Register of Citizens NRC CHATNAHANGADABANI wafam asi sathariba nongzumi from da pukatuna KHANAGADABANI haina Joint Committee on Inner Line Permit System JCILPS ki maikai phongdorakli ngasi kay sampat konjeng hazari lekay dalaiba JCILPS ki office da paugi mifam ama pangthoktuna JCILPS ki convener Fulindro Konsamna hai JCILPS Students Wing Women Wing ki thongmi sing yauna ngasi Charter of Demand tarama thoi yauba memorandum ama Chief Minister yongnaba Secretariat ta pisinkre Pisin kiba cherol aduda palliba maru eba wafam singdi ILPS kamari lenena mamangda committee asina lengakta pisin kiba chana pathap sing adu thabakta ontokpa Chief Commissioner of Manipur Hemat Singh na lising ama chamapal yangkhai dagi permit system chanahan kidaba maramna nan Manipuri kaya leptana Manipur da changsilakhi aduna lengak na cut off base year asi lising ama chamapal yangkhai mathoi OIGADABANI Manipur da State Population Commission lingduna yelhomi amadi mitop sing khangdokadabani ILP system pairiba mitop sing asi kayam renew tawre kayam maramdam da chatkre kayam pikre kadai da lairi haiba khangnaba mari leinaba singna yengsinjuna database lehengadabani mitop ta lam yonba yahalloidabani Manipur da thabak sunaba pusilakpada mioi yangkhai dagi hena contractor company singna pusilakpa yaroi amadi medical test ningchina tawgadabani British na palingai da Chatnaramba Manipur gi mafam kharada mi taba yade tawba mawong asi hongdokadabani amadi miyam na yaba Land Reform Commission ama semlaga hanagi malaba Chatnaramba adu hongdokadabani haiba wafam yauri haiki mahak na makhata na hai Manipur da ILP system Chatnari hairagasu maya yaudabagum tawribasi yaningde JCILPS na lengak ta thamliba wafam sing asi thabakto onthoknaba honagadabani haiki 1961 की अदुंग बात करो बेसियर टू नत इन लाइन पार्टी की ना सब न प्रोटेक्ट यादी है कि कोई स्ट्रांगली कोई हमसे एक मधु रिवोक तो बगल लेना कोई हाने के ना कोई डिमांड तो नुला अब 1951 दा करो बेसियर OIGADABANI है बेसियर कोई हम क्लियर हुई ना कोई मेरिटम से कोई रिफ्लेक्ट हुई इन लाइन पार्टी रेगुलेशन कोई 2019 से हम क्लियर हुई ना तो लन इतना बा मतलब प्रोविजन में मामा मतलब की मागी फॉर्मेलिटी में मामा मधु यम स्ट्रिक्टली सेंसिटिव है पसमा को खमजै सिंग शौकुना से नौनो कोई हम की पोची मसी लेबसन मरम होगा एनआरसीस ना लाइव मी सी कदाय कदाय लाकुनो कमाय तो कुनो कैम करे लेबा मान कोरेलो नतगा मान कदाय लाकुना इजीली डिटेक्ट हो या आपकी पोट मा मधु की मेकानिज्म मा मधु याम थुना गवर्नमेंट ऑफ मणिपुर ना सेमगा मधु कोई की थबो इम्प्लीमेंट हो गदबनी हाइबेसिमा कोई सरकार डिमांड नाइन कोई बंजरे